Online Manipur YouTube channel spring bir mempu mempu mukan taram nuk cari han badem na maru iba pawang mo betam zage ayang pali de tata nexon car ama pairak laga ket yungsin kre matam si gari ko thosi mawong ama loina tawre section minasi mayam sumaina lairak khulak ta kana thobi ganu adom suso kani mara laite imung ki mi suso kani aduga mathangi update asna wangkai mapi council wangkai gi rendal izaba image tv ge nong thombum kumar miyoi kharna faraga pukhraga khara purakle khara soge mana ren lairiba rent su maina thadu khrengarang id card tagi phone tagi press jacket tagi loina maina sakre lehuri ba haibabu seliba dress to mangai re haina iramdam I pawna phongbiri aduga mathangi update asna Assam Chief Minister Himanta Biswa Sarma na social media thaturok papaw mo update tawjage ngarang Assam gi cabinet meeting ama tawkre haiba cabinet meeting asda yamna maru oiba decision khara lawkre haiba decision sing adudi Manipuri language po associate official language and district mari da satnaragani haina Himanta Biswa Sarma na phongdok piri haiba decision asibu Manipuri ama oina yamna proud oije mem aduga mathangi update asna Manipuri police na social media Facebook ta thadorok papaw am khakang update tawjage Manipuri police ke miyoi chamaga humdra ka taret posting transfer tawkhre police inspector sing ge transfer amasung posting asi anoba thauna amasung sakti ge loina na administrative machinery ge phibam hena phagat hanna bani haina phongdok piri hingsa gi irang mayok na riba state asida development ge khongthang thugat hanna ba amasung governance ta efficiency hena le henna bani so hairi adubu nakal amaromda hairiba transfer amasung posting ge order adubu indigenous tribal leaders forum ITLF na kanna yaning deba phongdokre DGP ge order adu da kuki zo kangup ke police personnel cham hena majority maitai community namna tabam phom sing de transfer tawre haina akan bamong de yaning deba phongdor khiba ge loina state lenga ki thaw asigi mathak ta union home minister Amit Shah na yingsin bine ba home minister asigi meeting sing sin kre mayam aduga ITLF na thakiba union home minister thakiba City adusu ai sida attest tawjaramge mayam pabiro video sing bibagi damakta mayam pumnang pu amuka hana thagachari anob update ki damakta online Manipur YouTube channel sibunuk sibiduna subscribe to birum thank you